Erang loisinba ngamgadaba anouba leingak ama semlasi. Hauzik nauna paliba yumnam khemchan ge leingak asina Erang asi loisinba ngamdrabadi nauna mikhal pangthoktuna Erang asi loisinba ngamgadaba anouba leingak ama semlasi haina CPI Manipur State ki former secretary L Sotin Kumar na phongdokre. Wafam asi ngasi CPI Imphal West District ki Assembly Constituency Tarana Tera Yumnam Leirak Bazar da Leiba Leikai gi Sanglen da Manipur gi Erang loisilu Save Manipur Save Humanity amadi mitok khaidok laga census pangtho u haina sathaki ba wakat mifam ga mari leinana bhagna phongdok kibani Mangna makatana hai free movement yahandaba me ahumda sahi ahum phakrba Erang asi loisinba ngamdaba amadi miyamgi awaba kokhanba ngamdaba wai khemchana luchingba BJP gi anouba leingak asi nauna mikhal pangthoktuna thabak paikhalo ngasi miyam pumnamangda khangnari haukiba kumja lising ani kunumdoi dagi thokiba Erang asi na maram oiraga yum lising nipa lom amang ata thokre miyoi chani gi mathakta asi ana nangkhre law and order ngakpa ngamdaba haujik leiriba leingak asi makha tana paibiraganu haiki